Russia na Odessa da hypersonic missile Kapsinkhre. Russia Ukraine gi maruiba Black Sea port Odessa da hypersonic missile kapsinduna attack chathakre haina official source amana phongdok le. Ukrainian force na pikiba warol gi matungina de Odessa da laiba shopping center amade warehouse amada missile turret kapsinduna attack chathagibada civilian miyoy ama sikhi aduga manga amana sokapan nangkhe. Hauzik language chansinduna lariba Mariupol dagi civilian sing hondokpagi thawongsu yamna kanna chathare. Ajova style steel plant civilian chamarom henbade thokpa yadana lairi haide. Russia gi president Vladimir Putin na laibak asigi khwaidagi chawba patriotic heli dagi thauram pangthoklingai da missile strike adu satharakibani haide. Marak asida US president Joe Biden na Ukraine da military gi mateng piba yanabagi damakta bipartisan bill lama thakre. Marak asida Germany gi oina su kip ta makhoi gi embassy amu hana hangdokre. German gi foreign minister Annalena Bayerbok na phongdokiba wafam amada kip ta lariba makhoi gi embassy hangdokle. Haukiba tha nirong gi matam asida Russian sing na attack satharakpadagi embassy adu thingjinkhibane. Ukraine gi lana si haukraba matung tarakpada Germany gi cabinet member sing na Ukraine da khongchat pangthokre makhoi na Ukraine da piba yaba mateng pumnamuk pigani haibagi thajaba wafam thamkhre. Butcha amadi Iripin town da khongchat pangthokloba matung tarakpada wafam asi phongdokhibane. Hairiba mafam sing asi Russia gi lanmi sing na tamthina mihat mipun miyot minai chathai haire. Anauba video amada Ukraine lan US na thoganbani haina Al-Qaeda chip na maral sikhre. Al-Qaeda gi hanagi asupalu singba Osama bin Laden sikhibagi taraga mathoirak suba sahi gi thoram pangthongnaba hana record tawraba video amada Al-Qaeda lusingba Ivan al-Jawahirina thoglakre. Video adu da Al-Qaeda lusingba Ayman al-Jawahirina Russia na landaba du da US ki ally Ukraine na chakthak oikhiba du ge maramde US ki asonba du na ni haike. Militant activity monitor tawba SITE intelligence group adu ge matungina minute kunga taret sangba Jawahiri ge warol adu irai numita thadoklokibane. Al-Qaeda lusingba du na larik sing amasung nongmay ama thambiba loinana dex amada phamba ukhe. Malemda leriba Muslim sing amata oina punsinanaba appeal tawraduna Al-Qaeda na lusingba. Al-Jawahiri na haike hauzik United States asi mapangal sonba masung laikha tarakwagi phibam amada laikhre. United States ta September 18 da World Trade Center da sathagiba terror attack sing adugi matung Iraq amasung Afghanistan da sathagiba lan sing adugi sapu aduna US ki mathakta nallai. Attack sing adugi mastermind amasung financier adu Bin Laden ne. September 18 gi attack aduna thoganba economic disaster sing adugi matung kona corona pandemic ki matung amasung makhoi na Ukraine bu Russia gi damag sakthak ama oina hundoklam khiba adugi matung Iraq amasung Afghanistan da maithi khrabagi matung da hauzik ki phibam masida US leire. Pakistan da Bin Laden gi lorfam oiba Abbottabad compound da 2011 da US ki special navy seals na chathagiba reta Bin Laden bu hatkibane. Hauzik Al-Qaeda gi asupalusing boy riba Ivan al-Jawahiri gi laifam gi matang da khangdre. US ki Federal Bureau of Investigation FBI na mahakpu phaba natraga hatpa pame loinana mahakpu phaba ngamangadaba i pau piba miyoy singidamag hauzik $1 million kunga manga ge reward ama laukthokuna thamle. Aroibada tabiriba pumnamakpu thagatjari.